अहानबदा मरोइबा पाव IDP सिंगे अकाउंट लुपा लिशिंग अनि चमरी लगनी हाना लौथोखिबा लुपा लाख अमगे वालहौरिबा सेनफमसु अथुबदा चंगहलगलगनी हाइना MLA डॉक्टर वाई राधेश्यामना थाजब पीख्रे खुरुमजरी ISTV मणिपुरी पाउमिडिंग ताबिरिबा पुमनमकपु तराम नोकचरी पाउ संतोंगना पिजरी IDP सिंगे अकाउंट मोमपाक लैनब लुपा लिशिंग अनि चामरी चंगलगलगनी हाना लाउथोखिबा लुपा लाख अमगी वादहौरिबा सेनफमसु अथुबदा चंगहलगलगनी हाइना MLA डॉक्टर वाई राधेश्यामना थाजब पीख्रे वामफम असि लांगमैदोंग ममांग लेकाई सिटीजन क्लब नसिंदुना पांगथोकपा 6 विलेज लेवल ओपन 9 men aside फुटबॉल टूर्नामेंट लोइसिनबगी थौरमदा फोंदोखिबनी फाइनल मैच अदुदा हैबोंग मखोंग FC उचिवा अमदी एरो FC कक्चिंग खुनौ सानबदा हाइबोंग मखोंग FC ना विनर ओइक्रे MLA ना मखा तारदुना मणिपुर दा चही अहुम लोम अचौबा इरांग थोखिबना अमदी PR चही अमरोम थमखिबना चौखत थौरांगी लंबी मनिंग हंदुना लाखिबनी अदुबु चीफ मिनिस्टर वाई खेम चाना लुचिंगबा लेंगाक लाकपदगी तपना चौखत लंबीदा चंगशिनबा हौरे हौजिक रिलीफ कैंपता लैरिबा सिंग असि मोमपाकना चिंगबा सिजनबा यादबा कया यावरकपदगी लैननबा मसा मसागी अकाउंटा लुपा लिसिंग चामरी चंगलगलगनी ममांगी लेंगाकना IDP सिंगे अकाउंटा लुपा लाख अममम पीगनी हाइना लाउथोखरगा लुपा लिसिंग कुन खक चंगखिबा अदुगी अवाद सेनफम अथुबदा चंगहलगलगनी अथुब मतमदा वाइखेम चाना लुचिंग बलेंगाक असि चाउथोकलगनी हाइनसु फोंदोखी ngasi sona sambi da badagi anauba sarkar amamu lae achu bada koi expansion tawdana portfolio yen thokdana war footing da chapat tharami thabukta santi parun bunabada koi achawa thodan lawnaba harang tawjare mamani sarkar sina adugumba IDP singa da lupa lakh amum pigani hena laukthokibadu khara amana lupa lisin kungi ahan bin somen pigre मियोई कयामना इंस्टॉलमेंट फंगदना लई फंगहौद्रिबा फास्ट इंस्टॉलमेंट की सरबदसु लाइबा तांग त्राम फंसिदा नेशनल हाईवे 137A मियामना मयाई लंबी हाइरगा खंगनरिबा लंबी असिगी हैरांगोई थोंखोंदगी वावगाई लमखाई फावबगी लंबी मरु ओइबा लंबी अमा ओइरबसु मतम सांगना सेंबिदना लैरकपदगी मियामना चथोक चसिन तौबदा खुदोंग चादबा कया मायोकनरगा लाखिबा लंबी असिबु मणिपुरगी अनौबा चीफ मिनिस्टर ओइना युमनाम खेमचान अमदी मिनिस्टर ओइना वांगोई केंद्रगी MLA खुराइजम लोकेनबु वासक लौखिबगा थासिगी तांग मापलदा चीफ मिनिस्टर युमनाम खेमचान लंबी सेंबा हवनखिबबु मयाई लंबी अपुनबा लुप मलालना थौमलालगी थौमिसिंगना सिंजमई युमनाम लेकाइदा लैबा चीफ मिनिस्टर युमनाम खेमचानगी युमदा उनरगा थागतपा फोंदोकपगा लोइनना मेमोरेंडम अमसु पिसनख्रे मेमोरेंडम पिसनखिबा दुगा मरी लेनना मयाई लंबी अपुनबा लुप मलालगी जनरल सेक्रेटरी संदम संजोइना पाउमिसिंगदा फोंदोखिबदा मयाई लंबी असि मरु ओइबा लंबी अमनी लंबी असिदा ललोन इतिक याउना अतै मरु ओइबा थबक सिंगी मसिंग यामलबा गाड़ी सिंगना चथोक चसिन तौरिबनी अदुबु लंबी असि मतम सांगना सेंबिदना येंगसिन बिदना थमलकपदगी लंबीगी खुदोंगथिबा थौदोक कया थोकप लैख्रे मदुदगी मयाई लंबी अपुनबा लुपना मयाई लंबीबु सेंबियु हाइदुना लंबी थिंजिनबा याउना खोंगजन चिंगबा चंगशिनदुना लैखी लाइबक फबदगी अनौबा गवर्नमेंट असि लाकपदगी चीफ मिनिस्टर युमनाम खेमचान अमदी वांगोई केंद्रगी MLA खुराइजम लोकेनगी लमजिंग मखादा लंबी असि सेंबा हौबिरे मसिगिदमक चीफ मिनिस्टर युमनाम खेमचानबु थागतली मिनिस्टर खुराइजम लोकेन बुशु थागतवा फोंदोकली मखोइना नुमिदांग फावबा लाकलगा क्वालिटी लैना लंबी असि सेमनबा यामना कन्ना येंगशिनबिरी क्वालिटी लैना सेमलकनी हाइबगी थाजबसु लै हौजिंग मरु ओइरिबा असि ड्रेनेज लैतबा मफम यावरिबा असि ड्रेन चनबीबा तंगाई फदे ड्रेन लैत्रबदी लंबी सेमलगसु कुइना चटलोइदबगी मरम ओइरकनी मोंगसांगई लंगथवाल हैरांगोई थोंग सामुरौना चिंगबा जगा असि ड्रेन सेमबिनबा अमदी सामुरौ कैथेलगी मीटर 250 रोम सांगबा असिसु लंबी खरा पाकथोकपिनबा चीफ मिनिस्टर दा हाइजखी सेंबिगनी हाइबगी थाजबसु पिरकले हाइना फोंदोरकली लंबेल असी सेमलगजु अखोई होजिक ड्रेनेज से मरम मफम चादबादी अखोई ड्रेनेज से लेद्रगदी अखोई लंबेल से मतम मतुंगिना अदुमक मतम सांगना चलोदब मरमना हारिबा अखोई ड्रेनेज सेंबिबा अदुगा मार्केट एरिया खरा अखोई वाइटनिंग तौबिनबगी अखोई ऑनरेबल सीएम दा अखोई हाइजब लापनी मसी ऑनरेबल सीएम नजु
angam mathak ta honabi haidun tapirai loinana akhoi honorable akhoi minister mingmenu panjara kanda akhoi khurajam akhoi tamolo kenasu hairiba akhoi lambian asi semna honabada akhoi honorable chief minister amadi akhoi honorable minister nongna khambir basi yaungna akhoi numidang chingbada akhoi masamak sport ta sapira kandura yamna quality maintain tawna semna amadi inquiry sapiba yamna thagat phongdok jari loinana makha tabasu yamna initiative lawar kanjida akhoi quality maintain soidena tawna thangani haibagi thajabasu pibirai soidena sumakha tana akhoi mayai lambi se akhoi matam sangna warabani matam sangna chatnanaba akhoi quality maintain leina fadana thabi habasi malangi site gi habidi mayai lambi apun bagi lukki site gi media ge thongda haije Bishnupur district ki oinam kendra gi manungda leiriba ngaikong shifai gi yamna maru oiba kilometer mari rom sangba lambi asi haukiba chahi 15 dagi sembi dana lakpaga loinana sembi naba haizabada kanana su tabidre Manipur gi anauba chief minister Kem Chana miteng changbiduna hairiba lambi asibu athubada nongju tha lakchingaida koila thabinaba haiduna lamdam adugi miyamna CM gi pungning chingshilakli ngaikong khulen gram panchayat ki ward number 7 8 amadi 9 gi saruk oiriba ngaikong shifai mayai amadi makha gi lambi asi sembiu haiduna sangshin khiwa khongjang aduda saruk yakibi khunai chawkhatlup ki president Thaudam Sovitana Manipurda government kaya haukre MLA kaya laikre hauzik lairiba asinasu midyeng changbidabadagi PR lairingai-dasu DC Bishnupur amadi Manipur gi governor da aiba che piduna lambi sembinaba haijekhiba lairabasu kana amatana midyeng changbidre anoba laingak asina lamdam asigi miyoi lising anirom asigi awaba ubiduna matam sangnadagi aikoina wajarakliba asibu khangbiduna lambi asi athubada sembiyu haina miyamgi mahut sinduna appeal tawrakli ngaikung sipai kilometer mari rongi sang khakta mangairaba lambi ase iphunna pik thalaba anaba mayamgi haurakpham oiraba lambi ase Manipur asida lairiba pik labasu pikna laikai asida population 2000 muki lairiba laikai asibo amuktang khanbiduna anauba sarkar asina koila amuktang thabirabadi laikai asida lairiba ise isel ibung ipa angang ahallaman khudingmakna la iba popular government sidabu asibo hanya laitana thagajagani sarkar asina akhoi laikai asibo amukta di miyeng changbiduna koila thabiyo haiduna honorable CM gi mafamda yobinabagi damakta khoina khuthang oina paudam jari ngaikong shifai khunai chawkhatlup ki advisor Nomaithem Bisharupna hairiba lambi asigi mapu kanano haiba masak khanglaktaba chahi 15 hele mapu pandaba lamdam amagumna leirakliba khungang asigi awaba asi nong churagana leikhomna chatpa yadaba aduga nungsa saragana ufulna lambi chatpadi lairadana yumda leiba fauba ngamdabagi fibam amada matam sangna leirakli maramasina khungang asigi pikliba mahairoi ahal oiraba kaya amadi miyamna thengnariba awa ana kaya asibu ubiduna anauba CM Kem Chana athubada lambi sembiduna koila thabiyu haina makha tarakli नायत तारिबा yung sing asi upun na leiba yadaba aduga school chapa angang sing asi upun na maram moraga gari lakpada aduki mati awaba oire honorable Khemchana chief minister oipu tanja asi logjeraga lamdam asida thido hindona lambi awaba mayong naribasi amuktan miyeng changbidana ngaikong sipai gi koila thadana leiba ana ek kaya na pik thallaba khudong chadaba mayam ama leibase amuktan athu matom da kohon biu haidana mari leinabe singi puning chingchin jabaga loinana todo hindona khunai sengbaluki maikaidagi nolongna pawgelisi thamjari Itanagar amasung Imphal gi marakta flight service leihanbinanaba Manipuri Welfare Society of Arunachal Pradesh na Manipur gi Chief Minister Kem Chan amasung Arunachal gi Chief Minister da takshin khre hairi state ani asida leiriba miyoi sing chathok chashinda khudong chadaba kaya mayuk nariba shi yenglaga direct flight service leihandanaba gi thabak paikhat pinanaba takshin khibani Kukizo Council ki chairman ki yumda sakhang dabashingna boom ama langshilam le thaudo asi Churachandpur district ki manung chanba Red Cross Road ta leiba Kukizo Council ki chairman Henlai Thang Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Dada
Ibe makigano. Asa betamo. Sige yumse next TMT na check-in na laksilo ka tamlo banine. Dadarang se juhar habaga amta kidrabo. Asumna mayam na machalbo ngapshan lugum. Masigi yumasibu asoya ngan ko kadabagi next TMT na ngapseli. Next TMT juhar habati ngakok na basim bani. Zaman technology siya na bana concrete ka top na tinaba matamda kapamul amuk hena enggal adli. Next TMT strength is in the quick. Break matung amuka hana taram nokchari makha tawa pauda Mamang thagi tang nipan dagi team kuntraga taruk na group nipan thokna saruk yaduna chatharagli ba Mapal Suba State Level 7 Aside Village Wise Open Football Tournament ngarang loishin kre Educational and Social Organization Vamdiar makha lekai na sinduna chatharakhiba football tournament ki final match ta Sanamahai FC Wangoi amadi Tinungai FC Tinungai ga shanabada Sanamahai FC Wangoi na Tinungai FC bu goal ahum amada maithiba piduna tournament asigi winner oikre football tournament adu loishin bagi thoramda MLATH Bashanta Dr Sapam Ranjan amadi LYS Group of Industries ke Managing Director Al Ratan Khuman na chingbana thauram pushing oina saru yaki winner oiraba Sanamahai FC da trophy yauna shell oina lupa lishing yankai runners up taraba Tinungai FC trophy yauna shell oina lupa lishing kuntra athoiba mithunglen sing na piduna pukning thaugat ki loina na chatharakli bar tournament asigi final match asigi first goal scorer highest goal scorer best goal score keeper Best Player of Tournament amadi Best Discipline Team taraba singdasu selgi mana piduna pukning thaugatki Ilang sina maram oiraga wine the Kangu Masen is wine the Puttal Masi sporting field the unity of Karmakanda India team Madhuga both communities from Maitris as well as cookies the Pulak Yomin Sanaminaga India champion India Sitan Gibdo Madhu Yamna Thagania Aduna sports in us unify Wampa Adu Oibi Abagi Matanjado Lomin Araga Manipur se Chaukanaba Adurumba unity Laiba Kai the Manipurama territorial integrity Sok the Manipurama Oibudo Mayapurla Onaminasi Loslakpada maroiba pau amuka hana pizari IDP shinge account lupa lishing ani chamri changlak lagani hana lauthokkiba lupa lakh amagi wadhoriba senpham so athubada changlak lagani haina MLA Dr Wairadi Shamna thajaba pikre Hausi phabgi na 7 episode Manipuri pau matang solution jari mideng tabiram liwa pumna makpu amuka hana